adom na piklingai lairik tamlakpa matamda school da oza singna takpiraktaba loinana syllabus tasu thangnaраktaba asengma thokhiba angakpa khara miyamgi mafumda thamjage swaidana mitnakong oigani khalle ahanbada 1933 da United States da U da thamlamba athingba lauthokki maduda harawa phongdokpa oina American singna pung kunmari gi manungda beer barrel 1.5 million hena consume tawki barrel ama haibasi 159 liters salibani adudi 1.5 million barrels study kayam oiramlani multiply tawbiru ani subada hojik leriba Olympic games asi sports khaktagi oina tawi adubu thaina mamangai ancient Greece ki matamdadi sports khakta natana music poetry amasung atopa artistic oiba discipline kaya amasu yaurame ahum subada annawa prithvi ama new world ama discover tawkhiba si Christopher Columbus na ihan hali hena thajanari adubu khwaidagi ihan hanbadi leaf erection na lusingba Vikings natraga pirates kangbu asinane mari subada chess satrang hariba masana asigi mamangda ariba India gi matamda chaturanga hariba shatranga manaba masana si puthokrabani masana si matamdugi ningthau aduna mahaki yaknaba ningthau adubu fananaba honaba matamda sanaro sing sanaba yamna strategic oiba masana amani manga subada 1872 da Atlantic Ocean da Mary Celeste kauba ship ama crew member amatta yaudana lairamba thengnaki tarak subada 14th to 17th century gi matamda Europe sinba thungna dancing mania kauba ana laisat ki mawangda sathiba jagoi gi laisat ama sandorakhi masida praja khujok singna chokthaba naidi fawba natraga siba fawba gi changda langna fanaba ngamdaba mawangda jagoi sar taret subada Australia da imu haina khangnariba jiba asigi population asuki matik hengalakhe masidagi makhoi gi thariba mahi marung kaya ama ta thorakhe maram asidagi Australia lengakna imu hariba jiba sigi mayokta akanba lanjao ama hokhi hengalakliba imu gi population adubu control tawnab gi damak yamlaba military kaya ama sizinakhe adubu imu sing adubu mathiba piba awaba amadi oikhe Nepal subada Cuban revolutionary amasung politician ama oiriba Fidel Castro na 1960s ki matamda Cuba da leiriba sansing thangja khudingi half holiday pirame matang asida sandabu haina ngapiramgani adubu Cuba hariba lam asi sanbu ningthina luna tawba prithvi da khwaidagi sangom marang kaina puthokpa country amani hariba sansing asida suti piribagi maramdi asumna suti thaba asina sangom puthokpagi chang hengakani haina thajabagini mapal subada 1788 da Austria amasung Turkey gi land da Austrian troops singna yu ngausilaga masagi force singbu yiknaba oina ubadagi soibadagi attack tawki tara subada miyamna pamna sanariba cornflakes asi sexual desire amasung masturbation gi chang hanthanabi damak vegetarian diet oina puthokibani hairi taramathoi subada dentures haibadi kusengi oiba ya asi puthoktingi mamangda miyoibana atopa sa singi ya natraga atopa migi ya loinana blue whale gi ya fawba replacement chit oina sizinarami 3rd May 1876 da Kentucky gi Bath County hariba mafam asigi rural area ama oiriba Olympia Springs ki manakta numit adugi ayuk pung 13 dagina numit yung pung 12 fawbagi manungda mafam khangdana nongthakdagi samatum kaya ama tarakhe adubu madu kamdongnano natraga kadai dagi taraklibano haibadu theory kaya ama puthokrabasu asema langna langjindi ngasi fawba khangba ngamdri 1925 da Greece amasung Bulgaria gi ngamkhaida Greek soldier amana Strato haibadi hui lamja ama Bulgaria gi ngamkhai lansinduna tanakhi maramasидagi Greece amasung Bulgaria gi ngamkhaida sayetnaba muknaba hengalakpadagi lanjau fawa thoki ariba ancient Rome da skin care bu thawai tana pamjaba miyoi kayana akoiba garden chingbadagi Tharoi khundana mamai singda Tharoi aduna lekhalam 18th century ki matamda Europe ki senjau paiba nobility singna makhoina sibada kapinanaba professional oiba mourners kayama nektuna makhoi gi awabadu phongtok handuna launa kafalam asigumba masuta daba senjau paiba mafam marang khangdaba lebak ki minungsi yaudaba luchingba kaya manga kaktun hakhibadu asigumba marum kaya asinani